Welcome back to Jiri Laima Blogs mayam ngasidi ay mayamdagi mating khatang laujageko mayam ado ay isagi kanajabagi natte mayam khoi jiri gi ibung ipa adagi khoi khungakpa mayam khunda lairiba ibung ipa singi damakta mating kitang ta oirsu pangningba-gi mayamdai mating nijarakpani mayam kari hairudoino khangde khoi jiri gi hojik situation je mayam na su loi khangi duni phone da amada loi yaunara bani tumpham jabam khangde ko mayam side mari magde gi akhoi gi hoji awaba haise oire bakwa ji da hoji gi kasar da leiba maitei macha mayam adegi akhoi gi manipur da leiba maitei macha mayam de paisa pai ba lei business ta tawra su chau na tawe adui dukan da phammaga su mosagi sendong haibado nupi oigera nupa oigera ama dom thoe ko akhoi jiri da huji tawnari ba condition je akhoi phi yon ba khot pa su kaya sittare hinjang napi haire adusu kaya sitti ko ima ibin mayam singna joli ba mayam singse kaya sitre ko jiri si apik panina ne haidi income haiba income gi sources se laitaba jiri siga hoi masa gi sarkar gi thabak ama tawgiba mayam singduna di moi gi dum family se dum nungai na ba dum laiyeba ko chatleba ado akhoi gumba adegi akhoi de na waba mayam laireba ko noma gi suraga chaba jiri da hojik tawri se kayum laite tatseng na kayum laite mall laite bazaar su phajana sitre hojikdi jondre ima iben singdo fi saba haibase hoi gi rani fi ama sidi kaya sanade hoi ama ani dagi hende kaya sanada baga chap manai ado fadi gumbadi anamba loi sanai ko jiri da adegi ruji ta suge harasu kadai suru doino suningai leite company achauba ama da change haisu adusu leite mayam kamaina tawdoino kai ben singna akhoi gi lupa 10 khaiba 10 khaiba tawraga mayam akhoi gi khungakpa singi pijabadi mathau tabanina abadi yade do ado jeng khainari nomai jing khudingi thangja khudingi paisa khairi sumai tawrakpado yam ware bako mayam hoji chati na ware hainingai leite kari haidoino kari tawraga mayam da khangan sige khangde bakoi jiri praja hoji chati na wai akoi nada narasu kasa chele imphal chele income haire leite aduigi akoi gi sarkar gi thabak tawnari singse ama ani tane yam he leiba nate aduna chati na wana akoi se hingi bani ngam na ba tawnari ngaktani bako adugi marak siga lan se laksandana waba jaba ware eko mamang dadi akoi gi kasar gi ima iben ichini naw mayam na aduigi akoi gi manipur gi ichini naw iba iben mayam na lak dana akoi mateng yam pangare ko adugi tapata yam thagachari ado matam dugadi akoi jiri da lan se kande bako hojiki jiri da lan se phajana kalle yam thina kalle nongmada 67 bom thadaba mafam amada haibase yamna kiningai oibani bako mayamna laitabagi khangdabai wane bako ai lan marak siga akhoi gi ibung ipa singna athoba singna adui akhoi khungakpa singna chaningai thakningai leiraktaba anadi aidi olang tha oirambanina dum apaba phi ama adu boigi dress dum sechalaga dum laiyebako hojikti adu yaroi mayam ingbada loira abanina aduna tana ima iben mayam singna committee hall siga makha siga phag ama thana hiptana angang macha singduga kaino aidi mafam do khatang red zone area oibanina asi ubada thawai yam chae ko mayam asi darkar gi pochei singje amatta leite chabai oigera thakpai oigera any ko adugi jacket ta oigera kambal ta oigera hatina wana leigrajani ko ado asigi sarak siga mu begra dagi akhoi angang ahum duga aduigi
ꯅꯨꯄꯤ ꯑꯍꯨꯝꯗꯨꯒ ꯑꯃꯨꯛ ꯄꯨꯕꯤꯈꯔꯦ ꯑꯗꯨꯅ ꯐꯦꯁꯕꯨꯛ ꯑꯣꯏꯒꯦ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯒꯦ ꯌꯦꯡꯉꯨꯕ ꯈꯨꯗꯤꯡꯗ ꯃꯣꯏꯒꯤ ꯐꯣꯇꯣꯁꯦ ꯑꯗꯨꯝ ꯌꯥꯎꯔꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯑꯦꯀꯣ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯉꯝꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯜꯂꯦꯕꯀꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯥꯗꯗꯤ ꯕꯦꯒ꯭ꯔꯥꯗꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯂꯩꯔꯤꯃꯦꯕꯀꯣ ꯂꯩꯔꯒ CRPFꯁꯨ ꯂꯩꯔꯤꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯇꯟꯖꯥꯗꯨꯒꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧ ꯉꯝꯃꯗꯤ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯨ ꯂꯩꯇꯦꯕꯀꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯒꯗꯕ ꯈꯤꯇꯪ ꯂꯥꯞꯄꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯗꯤ CRPFꯅꯁꯨ ꯀꯔꯤꯝ ꯁꯪꯕ ꯈꯣꯠꯄ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯗ ꯍꯦꯛ ꯏꯔꯥꯡꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯏꯕꯨꯡꯗ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯊꯨꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯔꯛꯁꯤꯒ ꯆꯤꯡꯅ ꯆꯤꯡ ꯂꯝꯕꯤ ꯉꯥꯛꯇ ꯑꯣꯏꯕꯅꯦ ꯑꯗꯒꯤ ꯂꯧ ꯈꯥꯎꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯝꯕꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯅꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯈꯠꯂꯤ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯪꯕꯤꯗꯅ ꯇꯧꯔꯤꯁꯤꯡꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦꯕ ꯑꯍꯦꯟꯕ ꯃꯇꯦꯡ ꯍꯥꯏꯗꯣ ꯄꯥꯡꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯝ ꯂꯨꯄꯥ 10 ꯀꯨꯟ ꯂꯨꯄꯥ 10 ꯀꯨꯟ ꯁꯨꯃꯥꯏꯅ ꯈꯥꯏ ꯈꯣꯠꯇꯅꯅꯦ ꯏꯃꯥ ꯏꯕꯦꯟꯗꯒꯤ ꯑꯗꯨꯁꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯨ ꯊꯕꯛ ꯇꯧꯕ ꯍꯥꯏꯗꯤ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯃꯨꯔꯤ ꯈꯔ ꯌꯣꯟꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯌꯣꯟꯕ ꯁꯨꯃꯥꯏ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯗꯒꯤ ꯑꯁꯤꯗꯒꯤ ꯂꯨꯄꯥ 10 ꯀꯨꯟ ꯈꯥꯏꯅꯔꯒ ꯋꯥꯅ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯄꯤꯖ ꯄꯤꯊꯛ ꯑꯃ ꯇꯧꯔꯤꯅꯦꯕꯀꯣ ꯈꯨꯟꯗꯒꯤ ꯈꯔ ꯂꯥꯛꯄꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛꯈꯤꯗꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯟꯒꯤ ꯃꯔꯛꯁꯤꯒ ꯑꯗꯨ ꯑꯃꯨꯛ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯗꯤ ꯍꯥꯠꯄꯤꯔꯣꯕꯀꯣ ꯀꯔꯤꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯑꯦꯕ ꯑꯩꯈꯣꯏꯗ ꯍꯥꯠꯂꯒꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦꯕ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯀꯔꯤꯝ ꯈꯪꯗ꯭ꯔꯕ ꯄꯥꯞ ꯆꯦꯟꯗ꯭ꯔꯤꯕ ꯊꯋꯥꯏ ꯉꯥꯛꯇꯅꯦꯕ ꯃꯣꯏꯁꯦ ꯃꯣꯏꯕꯨ ꯐꯥꯕꯤꯈ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯀꯌꯥꯝ ꯑꯣꯠꯂꯝꯒꯅꯤ ꯀꯌꯥꯝ ꯅꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯈꯜꯂꯤꯅꯤꯀꯣ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯣ ꯁꯨꯝ ꯈꯜꯂ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯗꯤ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯉꯣꯏꯕꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤꯁꯨ ꯃꯇꯝꯗꯣ ꯀꯥꯏꯊꯣꯛꯑꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯂꯩꯔꯤ ꯃꯆꯥꯒꯤ ꯍꯥꯏꯗꯤ ꯏꯟꯀꯝ ꯁꯣꯔꯁꯦꯁ ꯂꯥꯛꯄ ꯍꯧꯔꯕꯅꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯨꯝꯕꯗꯤ ꯃꯤꯁꯨ ꯀꯌꯥ ꯈꯪꯕ ꯑꯣꯏꯗ꯭ꯔꯤ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯑꯩꯈꯣꯏ ꯐꯪꯕ ꯅꯠꯇꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯏꯟꯀꯝ ꯁꯣꯔꯁꯦꯁ ꯊꯣꯛꯄ ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯑꯩꯒꯤ ꯑꯉꯝꯕ ꯁꯛꯇꯤ ꯑꯩꯒꯤ ꯐꯪꯖꯕ ꯏꯟꯀꯝꯗꯣ ꯑꯩ ꯂꯣꯏ ꯄꯤꯊꯣꯛꯀꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯄꯩꯁꯥ ꯇꯣꯂꯣꯞ ꯆꯥꯎꯕ ꯅꯠꯇꯦ ꯈꯔ ꯇꯦꯇꯥ ꯐꯪꯕꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯆꯂꯥꯏꯕꯅꯤꯅ ꯑꯩ ꯉꯝꯖꯗꯦꯕꯀꯣ ꯃꯌꯥꯝꯗ ꯍꯣꯏ ꯂꯨꯄꯥ 10 ꯀꯨꯟ 30 100 100 ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯃꯣꯏꯗ ꯇꯧꯕ ꯅꯠꯇꯅ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯃꯇꯦꯡ ꯅꯤꯖꯔꯤꯁꯦ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯔ ꯂꯩꯔꯤ ꯏꯟꯀꯝ ꯁꯣꯔꯁꯦꯁ ꯐꯪꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯝ ꯃꯦꯀꯞ ꯃꯌꯥꯝ ꯇꯧꯗꯅ ꯑꯗꯒꯤ ꯐꯤꯔꯣꯜ ꯑꯇꯥꯡꯕ ꯂꯩꯗꯅ ꯐꯣꯟ ꯂꯩꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯜ ꯑꯦꯛꯁꯇꯦꯟꯁꯟ ꯑꯥꯏ ꯂꯥꯏꯁꯦꯁ ꯃꯌꯥꯝ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯃꯈꯜ ꯐꯣꯟ ꯑꯇꯥꯡꯕ ꯂꯩꯕ ꯁꯔꯨꯛꯀꯣ ꯑꯩꯈꯣꯏ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯈꯤꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ ꯃꯌꯥꯝ ꯍꯣꯖꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯏꯃꯣꯝ ꯏꯆꯦꯅꯁꯨ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦꯀꯣ ꯃꯉꯣꯟꯗꯁꯨ ꯃꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯔꯛꯏꯕ ꯃꯤꯅ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯔꯣꯃꯤꯇꯥ ꯃꯉꯥꯡꯁꯨ ꯃꯤꯅ ꯂꯣꯏ ꯈꯪꯅꯔꯕ ꯄꯣꯠꯅꯦ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯩꯈꯣꯏ ꯖꯤꯔꯤꯒꯤꯗꯃꯛꯇꯁꯨ ꯃꯇꯦꯡ ꯑꯝꯇꯪ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯀꯁꯥꯔꯒꯤ ꯃꯤꯅꯁꯨ ꯃꯇꯦꯡ ꯌꯥꯝ ꯇꯧꯋꯦꯀꯣ ꯃꯌꯥꯝ ꯈꯪꯉꯤꯗꯨꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪꯒ ꯃꯇꯦꯡ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯔꯣ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅꯔꯦꯕ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯁꯥꯊꯤꯅ ꯋꯥꯔꯦ ꯃꯌꯥꯝꯅ ꯈꯪꯉꯤꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯕꯨꯡꯗ ꯃꯤꯁꯤꯡ ꯅꯣꯡꯃꯗ ꯃꯤ 60-70 ꯄꯤꯖꯔꯤꯅꯦ ꯆꯥꯛꯀꯣ ꯃꯣꯏꯕꯨꯡꯗ ꯍꯥꯏꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅ ꯑꯗꯨꯏ ꯅꯠꯇꯅ ꯈꯨꯟꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯆꯠꯂꯤꯅꯤ ꯃꯣꯏꯒꯤꯗꯃꯛꯇ ꯁꯪꯕ ꯍꯥꯏꯗꯤ ꯃꯣꯏ ꯈꯨꯟꯗꯣ ꯉꯥꯛꯄ ꯑꯣꯏꯅ ꯑꯗꯣ ꯃꯌꯥꯝꯁꯦ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯆꯥꯛ ꯄꯤꯖꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯆꯝꯄꯥꯅꯒꯔ ꯈꯨꯟꯖꯥꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯆꯝꯄꯥꯅꯒꯔꯁꯦ ꯃꯣꯏꯕꯨꯡ ꯂꯣꯏꯕꯒ ꯅꯦꯛꯁ ꯑꯩꯈꯣꯏ ꯂꯥꯛꯇꯣꯏꯅꯦꯕꯀꯣ
ꯇꯝ ꯉꯝꯗꯦ ꯀꯨꯀꯤꯒꯤ ꯀꯣꯛꯁꯦ ꯃꯣꯏꯕꯨꯡ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯔꯣꯝꯗ ꯁꯥꯏꯠ ꯔꯣꯝꯗ ꯆꯪꯉꯛꯑꯗꯤ ꯀꯅꯥꯝꯅ ꯄꯥꯎ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯃꯔꯝꯗꯤ ꯃꯔꯛꯁꯦ ꯃꯨꯁꯂꯤꯝ ꯉꯛꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯍꯤꯡ ꯅꯣꯡꯃ ꯑꯃꯗ ꯆꯤꯡ ꯂꯝꯕꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯝꯄꯥꯅꯒꯔ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯄꯨꯡꯃꯨꯠ ꯃꯨꯠꯂꯦ꯫ ꯑꯩꯈꯣꯏ ꯆꯝꯄꯥꯅꯒꯔ ꯍꯦꯛ ꯃꯨꯠꯄ ꯃꯇꯝꯗ ꯗꯤꯕꯣꯡ, ꯄꯆꯥꯎ, ꯕꯧꯄ꯭ꯔꯥ ꯂꯣꯏꯅꯃꯛ ꯀꯥꯂꯤꯅꯒꯔ ꯂꯣꯏꯅꯃꯛ ꯑꯃꯃꯝ ꯇꯧꯔꯒꯅꯦ ꯂꯣꯏꯔꯛꯇꯣꯏꯅꯦ ꯃꯌꯥꯝ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ, ꯑꯩꯈꯣꯏ ꯑꯊꯧꯕꯁꯤꯡ, ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯈꯪꯗꯕꯤꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯪꯕꯤꯔꯤꯕ ꯑꯁꯤ ꯃꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯈꯤꯇꯪꯗ ꯅꯤꯖꯔꯤ ꯃꯌꯥꯝ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯣ꯫ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯖꯤꯔꯤ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝ ꯀꯁꯥꯔꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ, ꯏꯆꯤꯟ ꯏꯅꯥꯎ, ꯏꯃꯥ ꯏꯕꯦꯟ, ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯏꯕꯦꯟ, ꯏꯆꯤꯟ ꯏꯅꯥꯎ, ꯑꯗꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ, ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯅ ꯃꯇꯦꯡꯁꯦ ꯌꯥꯝꯅ ꯏꯀꯥꯏꯅ ꯅꯤꯖꯔꯛꯄꯅꯤꯀꯣ ꯃꯌꯥꯝ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯤꯔꯛꯑꯣꯏꯗꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟꯁꯦ ꯈꯤꯇꯪ ꯋꯥꯔꯛꯄꯒꯤ ꯃꯌꯥꯝꯗ ꯃꯇꯦꯡ ꯅꯤꯖꯕꯅꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨ ꯍꯥꯏꯅ, ꯍꯥꯏꯗꯤ ꯑꯩꯅ ꯄꯩꯁꯥꯗꯣ ꯌꯨꯁ ꯇꯧꯔꯒ ꯃꯥꯡꯍꯟꯒꯗꯕ ꯅꯠꯇꯦ, ꯆꯥꯊꯣꯛꯀꯗꯕ ꯅꯠꯇꯦ, ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯣ ꯒꯨꯒꯜ ꯄꯦꯒꯤ ꯅꯝꯕꯔꯁꯦ ꯍꯥꯞꯆꯔꯝꯒꯦ QR ꯀꯣꯗꯀ ꯇꯧꯅ, ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯥꯞꯄꯤꯔꯛꯑꯣ꯫ ꯑꯗꯣ ꯃꯌꯥꯝꯅ ꯀꯥꯞꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯃꯃꯝ ꯇꯧꯅ ꯃꯌꯥꯝꯒꯤ ꯃꯃꯤꯡ ꯄꯥꯊꯣꯔꯛꯆꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯁꯤꯒ ꯂꯣꯏꯖꯔꯒꯦꯀꯣ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯑꯗꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯉꯥꯛꯇꯅꯤꯅ ꯂꯤꯔꯤꯉꯩ ꯊꯋꯥꯏꯁꯦ ꯆꯥꯛꯄ ꯍꯦꯜꯂꯛꯀꯅꯤ, ꯀꯞꯅꯤꯡꯕ ꯍꯦꯜꯂꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯞꯄ ꯌꯥꯗꯦ꯫ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ꯫ ꯑꯗꯣ ꯃꯌꯥꯝ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯁꯨ ꯍꯪꯕꯤꯔꯛꯑꯣ꯫ ꯑꯗꯣ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ, ꯑꯩ ꯔꯤꯀ꯭ꯋꯦꯁ ꯌꯥꯝ ꯇꯧꯖꯔꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯖꯤꯔꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ, ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯅ ꯉꯥꯡꯕ ꯈꯣꯠꯄ ꯑꯃꯗ ꯁꯣꯏꯕ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯕꯤꯔꯒꯁꯨ ꯑꯩꯕꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯣꯏꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ, ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ꯫